ꯃꯌꯥꯝ ꯉꯁꯤꯗꯤ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯁꯤꯒꯤ ꯒꯦꯂꯦꯛꯁꯤ ꯖꯦꯟ 7 ꯒꯦꯂꯦꯛꯁꯤ J7 ꯄ꯭ꯔꯥꯏꯝꯒꯤ ꯀꯦꯃꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯦꯠꯇꯤꯡ ꯇꯥꯛꯆꯒꯦꯀꯣ ꯃꯌꯥꯝ ꯑꯃꯗꯤ ꯈꯪꯉꯝꯕ ꯌꯥꯏ ꯑꯗꯣ ꯈꯪꯗꯕ ꯑꯣꯏꯁꯨ ꯈꯪꯕꯤꯔꯣ ꯃꯁꯤꯁꯤꯅ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯦꯃꯦꯔꯥ ꯂꯩꯔꯦ ꯁꯤꯗ ꯅꯝꯁꯤꯜꯂꯒꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯝꯕꯔ ꯑꯅꯤꯔꯛ ꯇꯧꯕ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯅꯥꯀꯟꯒꯤ ꯁꯛꯁꯤꯗꯤ ꯑꯗꯣ ꯁꯤꯒꯤ ꯅꯥꯀꯟꯒꯤꯁꯤꯗ ꯁꯦꯠꯇꯤꯡ ꯂꯩꯖꯩꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯍꯪꯒꯄꯥꯟ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯏꯅ ꯑꯃꯨꯛ ꯍꯟꯕꯤꯔꯤꯁꯦ ꯁꯤꯁꯦ ꯆꯪꯉꯦꯗꯅꯀꯣ ꯁꯤꯗꯩ ꯆꯪꯉꯒ ꯃꯣꯏ ꯍꯥꯏꯁꯦ ꯑꯝꯇ ꯔꯤꯌꯔ ꯀꯦꯃꯦꯔꯥꯒꯤ ꯄꯤꯛꯆꯔꯁꯦꯀꯣ ꯄꯤꯛꯆꯔ ꯔꯤꯌꯔ ꯀꯦꯃꯦꯔꯥꯗꯤ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤꯀꯣ ꯃꯥꯏ ꯄꯤꯛꯆꯔꯁꯦ ꯑꯩꯅ ꯁꯤ ꯅꯍꯥꯟ 16:9 ꯔꯦꯁꯤꯌꯣꯗ ꯊꯝꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤ 13 ꯃꯦꯒꯥꯄꯤꯛꯁꯦꯜꯗ 4:3ꯁꯦꯀꯣ ꯄꯤꯛꯆꯔ ꯁꯥꯏꯖꯁꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯁꯦ ꯐꯨꯜ HD ꯌꯥꯏꯑꯕ ꯐꯨꯜ HD ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯕꯅꯤ ꯇꯥꯏꯃꯔ ꯍꯥꯞꯀꯦꯁꯨ ꯌꯥꯔꯦ 2 ꯁꯦꯀꯦꯟ 5 ꯁꯦꯀꯦꯟ ꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯀꯣ ꯑꯗꯨꯒ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯁꯤꯁꯨ ꯑꯩꯅ ꯀꯩꯅꯣ ꯊꯝꯈꯤꯕꯅꯦꯕ 8 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯣꯏꯕꯅꯦꯕ ꯁꯤꯒꯤ J7 ꯄ꯭ꯔꯥꯏꯝꯁꯤꯅ ꯀꯩꯅꯣꯗ ꯊꯝꯃꯁꯦ ꯑꯗꯨꯅ 4:4:3 ꯑꯗꯣ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯗꯨꯁꯨ ꯐꯨꯜ HD ꯌꯥꯎꯏ ꯁꯤꯁꯨ ꯇꯥꯏꯃꯔ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯝ ꯇꯥꯏꯃꯔꯁꯦ ꯑꯩꯕꯨꯗꯤ ꯁꯤꯝ ꯇꯥꯏꯃꯔ ꯁꯤꯖꯤꯟꯅꯗꯕꯅ ꯊꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯦꯞ ꯄꯤꯛꯆꯔ ꯏꯁ ꯄ꯭ꯔꯤꯚ꯭ꯌꯨ ꯍꯥꯏꯁꯦ ꯁꯦꯞ ꯑꯣꯜ ꯄꯤꯛꯆꯔꯁ ꯌꯨ ꯇꯦꯛ ꯑꯦꯛꯁꯟ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯅꯦ ꯁꯤꯒꯤꯁꯦ ꯁꯦꯞ ꯄꯤꯛꯆꯔ ꯏꯁ ꯄ꯭ꯔꯤꯚ꯭ꯌꯨꯁꯦ ꯁꯤꯗꯩꯁꯤꯗ ꯊꯝꯗ ꯇꯥꯔꯗꯤ ꯁꯤꯁꯦ ꯇꯧ ꯇꯥꯔꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯅꯩꯇꯅꯦ ꯋꯥꯍꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯃꯅꯤꯡꯗ ꯋꯥꯍꯩ ꯏꯕꯁꯦ ABC ꯏꯔꯦꯅ ꯈꯜꯂꯣꯕ CBAꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯅꯔ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯇꯥꯗꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯐ ꯊꯝꯕꯤꯌꯣꯕ ꯁꯤꯗꯤ ꯐ꯭ꯂꯤꯞ ꯇꯧꯔꯔꯣꯏꯕ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯎꯕꯗ ꯁꯦꯞ ꯄꯤꯛꯆꯔ ꯏꯁ ꯄ꯭ꯔꯤꯚ꯭ꯌꯨ ꯐ꯭ꯂꯤꯞ ꯇꯧꯗꯅ ꯎꯔꯅꯤ ꯁꯤ ꯑꯣꯏꯗꯤꯅꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯎꯔꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯕꯨꯗꯤ ꯃꯅꯤꯡꯗ ꯑꯩꯁꯦ ꯎꯠꯄꯗ ꯑꯦꯛꯖꯥꯝꯄꯜꯗ ꯌꯥꯔꯔꯣꯏꯀꯣ ꯑꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯣ ꯒ꯭ꯔꯤꯗ ꯂꯥꯏꯟ ꯍꯥꯞꯄꯩꯁꯨ ꯀꯥꯟꯅꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯊꯥꯔꯠꯀꯤ ꯁꯤꯅ ꯂꯣꯀꯦꯁꯟꯒꯤ ꯇꯦꯛ ꯇꯧꯅꯕꯅꯤꯗꯅꯀꯣ ꯀꯗꯥꯏꯗ ꯅꯝꯃꯦꯗꯣ ꯈꯪ ꯌꯥꯅꯕ ꯄꯥꯔꯃꯤꯁꯟ ꯑꯝꯇ ꯁꯤꯅ ꯀ꯭ꯋꯤꯛ ꯂꯔꯟꯁ ꯍꯥꯏꯁꯦ ꯍꯣꯝ ꯕꯇꯟꯗ ꯑꯅꯤꯔꯛ ꯅꯝꯃꯒ ꯇꯧꯍꯟꯒꯦꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒꯤꯅꯤ ꯁ꯭ꯇꯣꯔꯦꯖꯀꯤ ꯂꯩꯔꯦꯅꯀꯣ ꯁꯤꯒꯤ ꯑꯗꯒꯤ ꯐ꯭ꯂꯣꯇꯤꯡ ꯀꯦꯃꯦꯔꯥ ꯕꯇꯟ ꯀꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯀꯦꯃꯦꯔꯥ ꯕꯇꯟ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯀꯦ ꯍꯥꯏꯕ ꯑꯩ ꯄꯥꯏꯔ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯅ ꯍꯧꯖꯤꯛ ꯐ꯭ꯂꯣꯇꯤꯡ ꯀꯦꯃꯦꯔꯥꯗꯨ ꯂꯧꯊꯣꯛꯀꯦ ꯀꯥꯏꯖꯈ꯭ꯔꯦ ꯐ꯭ꯂꯣꯇꯤꯡ ꯀꯦꯃꯦꯔꯥ ꯕꯇꯟꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯅꯤꯡ ꯍꯜꯂꯛꯀꯥꯟꯗ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯝ ꯃꯁꯤꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯦꯁ ꯚꯣꯂꯨꯝ ꯀ꯭ꯌꯨ ꯇꯨ ꯇꯦꯛ ꯄꯤꯛꯆꯔ ꯚꯣꯂ꯭ꯌꯨꯝ ꯀꯤꯁꯦ ꯅꯝꯃ ꯖꯨꯝ ꯇꯧꯍꯟꯒꯦꯁꯨ ꯌꯥꯏ ꯇꯦꯛ ꯄꯤꯛꯆꯔ ꯇꯧꯒꯦꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯁꯤ ꯚꯣꯂꯨꯝ ꯀꯤꯗꯤ ꯃꯊꯛꯀꯤ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯚꯣꯂꯨꯝꯒꯤ ꯑꯞ ꯗꯥꯎꯟ ꯌꯥꯎꯔꯤꯁꯦ ꯁꯤ ꯁꯤꯖꯤꯟꯅꯔꯒꯀꯣ ꯑꯗꯨꯒ ꯂꯣꯏꯅ ꯔꯤꯁꯦꯠ ꯇꯧꯊꯣꯛꯀꯦꯁꯨ ꯌꯥꯏ ꯔꯤꯁꯦꯠ ꯇꯧꯔꯀꯥꯟꯗꯗꯤ ꯃꯁꯥꯒꯤ ꯁꯤꯁꯇꯦꯝꯒꯤꯗꯨ ꯂꯥꯛꯑꯅꯤ ꯔꯤꯁꯦꯠ ꯇꯧꯊꯣꯛꯑꯦ ꯑꯗꯣ ꯔꯤꯁꯦꯠ ꯇꯧꯔꯀꯥꯟꯗ ꯁꯤ ꯑꯩꯁꯦ SD ꯀꯥꯔꯗ ꯌꯥꯎꯕꯒꯤ SD ꯀꯥꯔꯗꯇ ꯑꯣꯏꯅ ꯀꯩꯕ ꯐꯣꯇꯣꯈꯩꯗꯣ ꯁꯦꯞ ꯇꯧꯒꯅꯦꯅ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏꯅ SD ꯀꯥꯔꯗꯇ ꯇꯧꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ SD ꯀꯥꯔꯗ ꯇꯧꯍꯜꯂꯒꯦ ꯁ꯭ꯋꯤꯁ ꯂꯦꯐ ꯔꯥꯏꯠ ꯇꯧꯑꯣ ꯑꯗꯨꯒ ꯅ꯭ꯌꯨ ꯃꯣꯠ ꯀꯥꯏ ꯍꯥꯏꯁꯦ ꯂꯣꯀꯦꯁꯟꯁꯦ ꯑꯣꯟ ꯊꯝꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯝꯕꯤꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯅꯣ ꯁꯤ ꯑꯩꯁꯦ ꯐ꯭ꯔꯟ ꯕꯦꯛ ꯀꯦꯃꯦꯔꯥ ꯇꯧꯔ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐꯤꯁꯦ ꯈꯨꯠ ꯎꯠꯂꯒ ꯁꯦꯜꯐꯤ ꯀꯥꯞꯈꯤꯁꯦ ꯍꯥꯏꯕ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯠ ꯎꯠꯂꯒ ꯑꯗꯣ ꯁꯦꯜꯐꯤꯁꯦ ꯀꯥꯞꯄ꯭ꯔꯅ ꯑꯩ ꯈꯨꯠ ꯎꯠꯂꯨꯕꯩꯅꯦ ꯑꯃꯨꯛꯀ ꯀꯥꯞꯊꯦꯛꯁꯤꯁꯦ ꯁꯤ ꯑꯃꯨꯛꯀꯁꯨ ꯀꯥꯞꯄꯅꯤꯗ ꯈꯨꯠ ꯎꯠꯂꯒ ꯁꯤꯁꯨ ꯀꯥꯞꯍꯜꯂꯣꯏꯒꯦꯕꯁꯨ ꯌꯥꯏ ꯁꯤꯕꯨꯗꯤ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯅꯀꯣ ꯋꯥꯏꯠ ꯁꯦꯜꯐꯤ ꯑꯗꯨ ꯁꯦꯜꯐꯤ ꯀꯥꯏꯅꯀꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯌꯥꯎꯔꯤꯅꯤꯅ ꯍꯥꯞꯄꯀꯥꯟꯗ ꯁ꯭ꯇꯤꯀꯔ ꯁꯦꯜꯐꯤ ꯐꯣꯀꯁ ꯀꯥꯏꯁꯨ ꯌꯥꯎꯔꯦꯅꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤꯁꯨ ꯂꯩꯖꯔꯦꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯠꯇꯤꯡꯒꯤ ꯅꯥꯀꯟꯒꯤ ꯁꯤꯅ ꯐꯨꯜ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯍꯟꯕꯩꯅꯦꯕ ꯐꯣꯔ ꯕꯦꯁ ꯔꯤꯖꯜꯠꯀ ꯍꯥꯏꯁꯦ ꯁꯤꯅ ꯁꯦꯜꯐꯤ ꯐꯣꯀꯁ ꯑꯣꯏꯈꯤꯕꯩꯅꯦ ꯁꯦꯜꯐꯤꯗ ꯊꯝꯃꯒꯦ ꯑꯗꯨꯒ ꯁꯤꯅ ꯐ꯭ꯂꯥꯁꯀꯤꯁꯦ ꯐ꯭ꯂꯥꯁꯁꯦ ꯑꯣꯇꯣꯗ ꯊꯝꯕꯤꯕ ꯐꯩꯀꯣ ꯁꯤꯗꯤ HDRꯕꯨꯗꯤ ꯌꯥꯎꯗꯕꯅꯤ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯃꯅꯤꯡꯗ ꯌꯥꯎꯖꯥꯔꯣ HDR ꯌꯥꯎꯕꯒꯨꯝ ꯇꯧꯅꯩ ꯀꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯣꯇꯣꯗ ꯊꯝꯕꯤꯕꯅꯗꯤ ꯈ꯭ꯋꯥꯏ ꯐꯩ ꯁꯤ ꯆꯥꯎꯅ ꯇꯧꯍꯟꯒꯦꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯦꯗꯅꯀꯣ ꯑꯩ ꯁꯤꯁꯤꯕꯨ HDR ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯩꯕꯨ ꯀꯥꯎꯔꯦ HDR ꯌꯥꯎꯋꯦ HDR ꯅꯥꯀꯟꯗ ꯌꯥꯎꯋꯦ HDR ꯌꯥꯎꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯨ ꯍꯣꯜꯗ ꯂꯦꯡꯕꯤꯒꯅꯣ HDR ꯌꯥꯎ ꯇꯥꯔꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯗꯕꯨꯗꯤ ꯀꯥꯟꯗꯦꯀꯣ ꯍꯥꯏ ꯗꯤꯐꯤꯅꯤꯁꯟ ꯔꯦꯟꯖ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯄꯤꯛꯆꯔ ꯑꯃ ꯅꯝꯃꯀꯥꯟꯗ ꯃꯅꯤꯡꯒꯤ ꯁꯤꯅꯔꯤꯒꯨꯝꯕ ꯎꯔꯀꯥꯟꯗ ꯃꯅꯤꯡꯒꯤ ꯂꯩꯆꯤꯟꯗꯨꯁꯨ ꯑꯗꯨꯝ ꯍꯤꯒꯣ ꯑꯣꯏꯔ ꯂꯩꯅꯕ HDRꯗꯤꯅ ꯐꯣꯇꯣ ꯃꯌꯥꯝ ꯅꯝꯗꯣꯏꯅꯦꯕ HDR ꯃꯣꯠꯇꯗꯤ ꯑꯗꯣ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯅꯝꯃꯒ ꯕ꯭ꯂꯦꯟ ꯇꯧꯁꯤꯜꯂꯒ ꯐꯣꯇꯣ ꯑꯃꯈꯛꯇꯪ ꯑꯣꯏꯍꯜꯂꯛꯄꯩ ꯋꯥꯔꯤꯅꯤꯗ ꯑꯗꯨꯅꯤ ꯑꯗꯣ ꯃꯁꯤꯒꯤꯁꯦ ꯑꯩꯅ ꯈꯟꯕꯗ
ꯑꯗꯨꯝ ꯃꯁꯤꯒꯤ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯑꯗꯨꯝ ꯌꯥꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯇꯣꯞꯄ ꯁꯤꯒꯤꯁꯨ ꯑꯇꯣꯞꯄꯗꯤ ꯂꯩꯇ꯭ꯔꯦ ꯋꯥꯏ ꯁꯦꯜꯐꯤ ꯅꯝꯒꯦ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯀꯣ ꯈꯔ ꯆꯠꯊꯣꯛ ꯇꯧꯕꯤꯌꯨꯒ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯕꯨꯗꯤ ꯇꯧꯕꯤꯔꯔꯣꯏ ꯑꯗꯣ ꯁꯤꯗꯤ ꯈꯪꯉꯦꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈ꯭ꯋꯥꯏ ꯐꯕ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯦ ꯌꯥꯝ ꯍꯧꯖꯤꯛ ꯗꯤꯐꯣꯜꯠ ꯁꯦꯠꯇꯤꯡꯁꯦ ꯀꯩ ꯂꯩꯒꯦ ꯌꯦꯡꯁꯦ ꯗꯤꯐꯣꯜꯠ ꯁꯦꯠꯇꯤꯡꯗ ꯄꯤꯛꯆꯔ ꯁꯥꯏꯖꯁꯦ 13 ꯃꯦꯒꯥꯄꯤꯛꯁꯦꯜ ꯂꯩꯔꯦ 1080p ꯂꯩꯔꯦ ꯇꯥꯏꯃꯔ ꯌꯥꯎꯗ꯭ꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯨꯜ HDꯗ ꯂꯣꯏ ꯂꯩꯇ꯭ꯔꯥ ꯃꯁꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯕꯅꯤ ꯃꯁꯤꯗ ꯀꯩꯝꯇ ꯁꯦꯝꯗꯣꯛꯄꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯁꯤꯒꯤ ꯂꯣꯀꯦꯁꯟꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤꯅꯀꯣ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯟꯕꯤꯔꯣ ꯃꯁꯤꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯦꯝꯊꯔꯒꯦ ꯑꯗꯨꯒ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯑꯩꯅ ꯈꯪꯕ ꯑꯗꯨꯝ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯊꯔꯛꯑꯒꯦ ꯑꯣꯛꯁꯦ ꯊꯥꯎ ꯇꯩꯗꯕꯅꯤꯅ ꯑꯣꯛ ꯃꯥꯜꯂꯦ ꯁꯛꯁꯦ ꯋꯥꯔꯤꯁꯦ ꯀꯩꯗꯧꯗꯣꯔꯤꯒꯦ